Kurumzari, Ming Tabri Simutaran Ochari, Nasimaru Bapauta, World Health Day Toron Pritivi Mapon Kaya the Panto Nabagum Manipur Su Pantokre. Assam Rifles Masen no make up Nabada Ani Siri, Amasotuna like an Akre, Amadi, Kotarelak Shuban Norris Games Haying the Gipuna State Nipan Saruyadana Kumanapak Man Stadium da Hotolagani. Mapunga Pau Pizari. World Health Day gi thorom Prithvi gi mafum kya da pangthok na bagum ngasi Manipur da su mafum kya da pangthok na ki World Health Day gi thorom ga mari lena na Association of Surgeons of India Manipur chapter na sinduna World Health Day ga mari lena na imoinu kaithel da high blood pressure ki matang da discussion came ama pangthokre kaithel fambi ima ibel kaya gi blood pressure karamba phibam da leibagi habadu khangdok na ba honaki high blood pressure have team da pangthok ki ba game aduga mari lena na Association of Surgeons of India Manipur chapter gi president Dr. KSS Kalana miyoi bana chahi ni fu surabadi blood pressure ningthina chang nai na check to batangai fadi blood pressure have si miyoi amagi punsi khangau dana hekta khudong thiba nang han ba yaba leina ni leina asida gi ngak thona ba hona bada me pum khudimang na thum chabagi chang hantha han ba Juru berry amadi yu thakloi dabani ghi thau chabagi chang hantha hanba nuai taba langtak naba wakal thadokpa numidang nuai na tumba numit khuding ge hakchang sajel tawba amadi uhoi wahei yamna chabana blood pressure dagi ngak thopang ngani haiki World Health Day asi jai khuding ge WHO na World Health Organization na thopani mokoi instruction matung na ko jabani lagi tawba World Health Day in the high blood pressure means the blood pressure wangba sinda dirapa aduna aikoina prajin da BP wangbra wangdabra khandok na honaba amadi blood pressure wangba asi imaram amadi tamaina ngakopong ngamadi habi manda koina sinda langjaraga Association of Surgeons of India na fam bajara ambina ikin Assam Rifles Masen no make up na bagi thodota personal ani sire amana sotuna la kanakre thodo singarang numidang pu mapanram taba matamda Mode Police Station ge manung chana leiba lokchong manakta thokibani ISTV News na phangba pawi matungina thodo du mapan suba Assam Rifles ge kangbuna la lobu singda ambush tongna na ba lumduna lekhi hairi matamadu da kunmari suba Assam Rifles ge kangbuna mafamadu da changsilakpada la lobu oiraboi ningduna mapan suba Assam Rifles ge maikai dagi akan ba mong da no make up silaki Nakal ani makta vap tana da badagi no make up na ki no make up na ba aduda lekhi drapa mi sing adudi khuding thabi da leba kunmari suba Assam Rifles ki Warvan officer Wangjing dagi Narembam Suresh Kumar Jay Kuntra Apopa Priyo Kumar amadi Uttaranchal dagi Ram Krishna Singh chahi yankai Apopa El Hadini hairi Soluba mapan suba Assam Rifles ki personal adudi ke Pankaj Kumar Jay Kuntra mangani mak hauze hospital da lekanari Satyabhama misi matang da sem kiba JSC na lujingduna changsiliba matam kaktaba general strike asina ngasisu miyamgi punsida chawna khudong chadaba thon kre JSC asina lujingduna moirangkhom dagi Kanchipur fawba lambi thingjimbada natana tayar mai thaba nung amadi fataba polam sing paishinbagi thabak chathaki nupi angang khatana lambi da thoktuna acharawo sing thingki masing ramlaba JSC gi miyoi sing na gari da chatuna acharawo thingbada natana dukan thong lolanki Gani, sabu makonga sari mayam pun mafam da koi tongani eba. Akoi kananda sangsang da koi sinazaro eba koi. Segi da makta koi aki khanglek da koi kong thang janjara koi eba. Pian da masida koi pian de moina thini abe pian de mama mayam tawre khumjala roi thangki. Pasana namda thangki adu handa ki matang da yade. Segi siya koi matang da sanara roi. Misi asiga mari lena na common John 4 amasung 5 community hall da masing yamla ba miyoi sina saru yaduna wakan mi pam chathaki miat pa athuba matam da putho matik chabadan di piu amadi miat pa kangkhakanu habna chungba jero kaya iduna wakan mi pam aduda thetki saru ya ki biamana athuba matam da an yoba cherak piduna lamdam asida nupi gi mayo ta chathariba mihan mi pun kannana ba thabak lokhat piu habna chungba wafam kaya phongdoraki Satyabhama siba misi je khoi thamoi sengna am thoya nuate tasengna harabada nupi khunai busingna banya na lawi aduga Satyabhama mi siriba misi ga chakmana na ma hatlam ga mi su dandi piyo habsi khoi ngasi gi pham na su adu ai isamak na su sarkar da haide atu matam da puthok na mi hat pase puthok piyo khoi na ma dandi piyo
Satyabama Hatkiba Todok and Lukuta Paisinduna Samaski, Janabigi Mayota Leduna Muyabagi Hakongauna Amadi, Nupigi Mayota Jataba Gram Amani Haina, Manipur Human Rights Commission Gahanagi member and Jinuyana Fundokre, Ajumaran Amasung Dandi Pibadi, while Sangna Lepkadabani, State Asigi Nupi Singi Matata Jataba Hingsa Leptre, Samashasi Sarkar, Civil Society Amadi, Miamarakta, Mating Pangnaba, Bhab Taminaba, Moral Education Piba, Law Enforcing Agency Singbu Matamga Chunaba Training Piba, Intelligence Network Mapangal Kankathanba, Police Amsung Miam, Anigi Mari Fagat Hanbaga Loinana, Sarkargi Willpower Ningtina Season Aduna Crime Asigi, Hauro from Amasung Kadamna, Toan Loidage, Haiwadu, Tidotuna Tabok Paikatpana, Samasa Silakshin Bangangani, Haiki. Satyabama Hatlam Bagi Mayukta Pauna Bazar Women Welfare Organization Amadi Governor Road Women's Welfare Association na Sinduna Usahol Mamang the Wakam from Chatakre Satyabama Mihata Jenava Musing Sagarna Atuba Matanda Putotuna Matik Jabadandi Pio Haba Wai Sing Peka Sing the Eke Wakam from Adu the Saruyaki Nupi Amana Lamda Mesida Nupi Anganka Wuhat Patupagi Tawonka Chatara Libasi Tinganaba Sagarna Hemba Miang Janganingi Haiki. Masih matung menau tau tanaba. Koi mayam se Satyabama Misik Metanda Eastern Students Club Nongmaibungda Mifam Pangtotuna Awaba Fundokre Mifam Aduna Nongmaibungi area da contractor Oiba James Elias Dasarat Koba Mio Amagi Matanda Pauche Kara the Yaukibadu Hariba Mio Adugi Yumnak Sagai Mama Pamadi Jahina Jingba Mafungfana Fundok Pirakna Bakangalali Kanagumba Mioina Mirot Oiduna Lekai the Ledam Batolabadi Lebak Miamna Loropo Warepta Nongmaibungi Miamna Pang Biaba Mating Pangani Japzaba Wafam Kangjungeda Pauche Sinda Lekai Amapanduna Fundorapagi Tabak Asi Matunda Taudaraba Club Asina Apil Taurali Satyabama Misigi Matanda Miamna Singzame Chungama Takmayada Lambi Tingduna Yaning the Bafondolingeda Bolero Tauba Mio Amana Nongmai Ulaga Kihalam Lehari Kongjang da Saruk Yaki Binupi Amana Tawong Adu Matunda Amuhana Tobiganu Lebaki over Kongjangni Haiki. Koi chunga mathaki mera private miamna sumba nupi masa amabu hakira batam thiba sida nungai jada na koina matam kitang bantang ko basida khamu matam da para mamio sina kari marang dino kari nungai tabal ai bano khangde khulai paraga satom base matin amona tobiga nuai jana ai koi chunga mathaki mera private miamna ichai supuna mathai koina haijeri Satyabama Misigi Matanda ngasi Miyoi Tarahumdoina Bolero Amaga Maruti car Amagada Bazaar Manungda loudspeaker season aduna Bansawanaba Lautuna Lapada DC Permit Yaudi Haiduna City Police na Fazin Luraba Matunda Tadokre City Police na Makoibu Fazin Bamatanda City Police ki campus Manungda Governors Tauruba Taudangi Paumi Amagi camera Mulaga SI Amana camera Adu the Yauriba pictures in Mutalubagi Matanda Bab Tanadaba Topadagi Amjugi President Movie Yauna Madile Naba Police Officer Singa Wari Sanaraba Matunda Yasinaba Purakre. Satyabamagi Misigi Matanda Tongan Tongan Balukayana Pendaba Fundopakaloina Maraleba Singh Faduna Chapsaba Dandi Piga Dabani, Dandi Pibangam Dragadi Sarkar Laitavana Fagani Hibagaloina, Fast Track Court Lingu Hiba Wafungaya Fundorakli, Loop Sing Adudi, General Lamjingdan Kanglai Park CLK, Kanglai Park Lamjing Mera Loop Women's Welfare Organization, Governors Road. Kanglai Park Women Welfare Association, Student Association of Kanglai Park, SLUCO, Manipur Muslim Welfare Organization, Democratic Student Alliance, Manipur Amadi, People's Action for National Democratic Movement, Pandamni, Manipur Police Christian Church Madi Shuba Foundation, Kam Unit, Christian Churches Association Get Together Gitoroma Mangasi, National Games Village, Zone 1, the Pantokre, Toromantuda Home Minister Gekangam, IGP, Administration Christopher Dongel Amadi Jail gi SP IK Muivana Chungba Manipur Police ki official kya susarya ki Tharomga Mari Lena na Deputy Chief Minister ge khagam na Hauzik Leriba Manipur Police Department asi tongan tongan ba dharma chapa miyoi sing yauri bani police ama oina mathau ningthi na pangthopaga loina na isana isabu nungsibagum atopa miyoi singbu su dharma leina nungsiba changi afaba policemen singidi reward lei fataba police singidi punishment lay have a cow the bani high key. A Christian day, Hindu Sulayangani, Musalman Sulayangani, Sikh Sulayangani, Adura Ate, Sanami, Sulayangani, Makan Makayadi, Dharma Lady. I do what Dharma Mayam, Sapa, Nimayama, Pulakanda, I believe police organizations. Oiri bani yang sepuluh, hange. Malam mana? Kau
पुलिस ऑर्गेनाइजेशन से सापट हंसे है बता रहा चाहे भी खरे यामना एक्टिव ओइवा सर्विस ने डिसिप्लिन सर्विस ने हाई में पोस्ट से मसे वाइन थोक से हंसे है तारबती मागी धर्म अलगा धर्म चेंडी रखंदा ईश्वर को की न सलखंदा अकोई पुनम आई ड्यूटी से निथो निंगलोय ब्यूटीफुल ओइबा मारिबा निंबा बजाती निंबा हाइबदो धर्म चेंडी मदि सप्तम कोय मणिपुर लौमी मरुप की कुंठा सुबह स्टेट कॉन्फ्रेंस ममांग थागी तांग कुनमरी दा सीपीआई की मकोक थोंबा लुचिंग क्याना सरुक यादुना रूपमेल थिएटर दा पांगथोक्रे लौमी चन्नी यांखै रोमना सरुक याखिबा कॉन्फ्रेंस अदुदा लौमी सिंगी मतांग थागलपा ड्राफ्ट रिपोर्ट कुपना खनबगा लोइनना दाबी सिंग मरी लेनबो अथॉरिटी दा थबक ओइना पांगथोंना बतकसिंबा हाइना वारेप लौक्रे लोइनना एक्स मिनिस्टर एन मंगिना प्रेसिडेंट एस नीलकमलबु वर्किंग प्रेसिडेंट ओइना अमु हना खनखरे हारी इंटरनेशनल हैंडीकैप वेलफेयर मिशन मणिपुर ने सिंधुना सगोल तोंबा मखा लेका कम्युनिटी हॉल दा ngasi इम्फाल वेस्ट की तोंगान तोंगान मफम दा लेबा डिफरेंटली एबल पर्सन सिंग दा सजिबु खुदोल तंबा अमदी थागी पेंशन यंथोपगी थरम पांथोक्रे डिफरेंटली एबल पर्सन सिंग दा सजिबु खुदोल तमकिबा अदु लेखिद्रब के श्याम सिंह गी मिंगदा ममोंग नुपी कोंथौजम आनंदी देवी ना कटपनी अदुगा थागी पेंशन की सेंफम मदुना कोंथौजम केंद्र की एमएलए के सरत अमदी फादर ऑफ हैंडीकैप हाइना मिंगौनरिबा पद्मश्री एल नबकिशोर ना कटपनी थरमदुदा एमएलए के सरत पद्मश्री एल नबकिशोर पातसोई जिला परिषद की मेंबर टीए सुमंता अमदी मोइदांगपो ग्राम पंचायत की प्रधान थोकसोम गंभीर न चिंगबा मियोय क्या थरमपु ओइना सरवियाखी डोनर ओइकिबी कोंथौजम आनंदी देवीना हौजकी मतमदा मनेमकु अमदी ममोंग नुपीसिंगा नुंसिनबगी मरी वालकलिबा असि लमचत बेभार अमदी थगोलोन कायनारकपदगिनी मसिदगी खरदंग ओइरबसु मेंखपा ngamnabagi wakhalonda differently able singda sajibu kudol tambani phongdokhi tharongga mari leinana MLA Saratna ngasi leiriba malem prithibi asi oiraknaba honabada handicap singna achoba thodang lokhi habasi itihas na sakhini manipur bu thong manana chakhwat hanana ba honabada differently able person singbu inthoktuna thamba yaroi makoi gi damak chakhwat thorang kaya paikhapham thoi habana chungba wafam kaya phongdokhi santi leiba samajama tamtu leita ba adu ba awa fa leita ba nungai ba samajama for ki haiba taragadi asigumba mimanadra ba mioi mayam singa sida akoina makoi thaboi pali haiba gi wakhalonda makoi tola taraba adu mioi amagumna khanbagi mahutta asugumba mioi singa sidagi koktagi asugumba samajama adu samajama koramata matin kharadosu wagani haiba wakumjima thamjabagolona tangse Mount Everest Base Camp da trekking expedition pangthok lunabagi damak Kumari Woodstock School ge maheroi mari yauna mioi nipan Kathmandu gi damak April gi tang 10 da Imphal thadok lagani hiramasiga mari lena ngasi Manipur Press Club da pangthok ba pau gi mefam amada saruk yakhiba school asigi principal S Surendrana school asidagi mahak masa yauna maheroi singa loina na jatkadoriba expedition asina maheroi singbu leadership quality development tahon baga loina na adventure sports ki lamda su ehenbat knowledge lehenbada chauna mateng oigani haiki adventure sports na yuabiki wakhanda asoba challenge ji oiba tumba thabong ka pangtho oiba tumba yuabiki wakhanda asoba thabak tawning bagi challenging oiba task sama pakating bagi natraga unsida awaba lakpa matamda karamna face to bagi punamaku face to bagi oina everything is possible haiba tumagi Right to Information Eki Makada Manipur Kechel Nupi Marup ke Working Secretary ODB Lysram Memana State Information Officer Joint Secretary Homda SP Imphal West na SIU Linka Kraba Matungda Amu Hana Mutat Kiba Adugi Order Fanganana ba RTI gi khutang da khangan kre SIU gi Inspector K Ranjiki Matangda Airport agi lupa crore ama henbagi drugs sing fakiba adu kanana sil tokibagi amadi drugs sing adu kadai da thamlibagi habadu khangalakna ba wafam su yauri February gi tang 15 da Mantri Pukri dagi Imphal East Police na fakiba drugs sing housing fawba kadai da thamlibagi Thawal Police na army officer yauna More Lambi dagi More Lambi amadi Palel dagi fakiba drugs sing kadai da thamlibagi habana chingba wafam sing khangana ba hangkre BPL ki imung da leiba sports amadi education da haithoi singthoi ba angang sing da mating pigada ba Delhi da based wa Sunrise Charitable Trust ki lifetime
sponsorship program among us Manipur Press Club that launched Tokre NSA Manipur Gi Principal Majibur Rahman All Manipur NGO Forum Gi Assistant General Secretary K.S. Chinglen Handicap Development Foundation Gi General Secretary Dr. S. Jasopantana Chungba Mioy Singh Saruyaki Bataram Aduda K.S. Chinglen na Lifetime Sponsorship Program asina BPL Gi Imung Singdaleba Haitoi Singdoiba Angang Kayada Kanaba Pibang Amnagani Haiki Imphal West Commando na KYKL MDF ki mainam ibom chakoba uchua hayel mayai lekai dagi miyo asi chakiba tang mangagi numida wadamda hiang thang thong manata gi fare hairi amaromda tang taruk ki numida wadamda Imphal West Commando na tonga ba mafam dagi PLA gi miyo ahum fare hairi farba sing adudi L Susil Kumar apokpa mangi mayang langjing taning dagini chongtham boinau apokpa thoiba tauthong mamang lakai dagini atopa mana thongam apabi apokpa madhusudon thamaban hizam lakai dagini haina Imphal West ki SP na thopa cherol amana khangalakli Jahi mari dangai bi machanupi bu makhauri metuna hat ki bani haiba mapa mapusi chupa jail da leina badandi fangkraba takhel changwam tomba sarma asi Brahmapur aribam lekai dagini haikiba adu Brahmapur thangjam lekai dagini haigedabani Manipur State Rural Road Development Agency gi Additional Chief Engineer Siam Sundarna Luchungba Official Kambu Amana Ukrul District ke Kamjong Subdivision gi manung channa paikhaliba ningthi amasung chakri khulda PMGSY gi lambi singgeng singkre Official sing asina khunja singasu unaduna agency asi ani gi marakta muknariba asi sangtai binaba apil tawki ningthi khulgi ningthau NS Simrena hojik suriba agency asida ayet apan piba pamde lambi asi athuba matamda loisinduna matam sangna lambi leitabagi awaba ama leiramba adu kohan ninge haiki 2010 the moe guest thokre guest thokpe the police changlega police ne thingre police ne from case na moe tikadar shi munaba rewasin ngam khraba adudigi amuka mana amuk thabak shuba hawkre adu hawba matam de ma JCP dozer nishin de kan shuba hawre adudigi Koi asik lambi phawangam khrabani Kadana Bisnupur da nisagi mayuta mifam pangthotuna unit semkre Bisnupur ward number 2 da kadagi unit ama hangdotuna nisagi khongjang kya sangsin bada yanakre loinana mioi tara tarena saba executive committee amasu semkre Muhammad Riyazuddin president amadi Hamida Bibina secretary general oina kankre Satebaba misigi matangda asemba khongdotuna maralaba singi mathakta wayel Kati Chatharagani Haina KCPMC Information and Publicity Military Affairs Secretary Paikhomba Miti na Thadropa Cherol Amana Hari Lubasigi Central Security Council ge Civil Military Court na Chathagadabani Hari Satebama Bu Tamchina Halamba Thong Adu Lub Asina Akan Mamong da Yanida Fondroli Tholiba Thodo Asida Capitalist Class ge Thong Singi Mamita Badanatana Yaitong Famdung Bamio Sina Seba Gain Kupu Amagi Thawin Sini Haina Lub Asina Tigat Pada Kangbangam Bagaloina Lalamu Makong Pukri Achoba Manak Amadi Singzamai Waikom Lekagi Mio Kara Jenagani Habagi Taza Lady Hari Thodo Asida General Mio Sing Numit Mangani Manunda Lub Asida Pau Paro Tabadi Akami Jangani Hari Tayel Kongbal Kumantem Lekai Leba Mai Semba Mio Ama Manki Bagi Matanda Ngarangi Pauda Buddha Haikibadu Bodi Haigadabani Hari Tera Lokrapam Lekai Leba Hop Homgi Chaitara Humdoi Romdanga Ribi Nupi Machama Jatkiba Tang Taruki Ayupung Taramatoga Minute Yankai Tab Matamda Tokibadagima from Kandara Mankre Nupi Macha Adudi Sebam Mala Devi Chaitara Humdoi Apopa Ke Kokido Singha Waikong Kunjau Dagini Mark Fit Mari Ijitaru Romwangi Kule Kuchuni Mahana Tokiba Matamda Amuba Konra Amachetki Amuba Furit Amaliki Hari Kanaguma Sina Mapu Tingna Bidebedi Lamfair Police Station that Natragana Home Home the Pau PVU Hari Agartala Leba Govinda Palakpan Medical College and Hospital the Tokiba Todota journalist Taramatoi Sokiba Madi camera Akai Atoi Tokiba Todo Adubu Amjuna Nuaitaba Fundroli Uchathol Jairil Popi Amadi Kazimpur Hariba Kongang Home Asigi Lambi Semnanava Committee na Lambi Tingbagi Kongjang Chataraba Adu local MLA Gawari Sanabada Tazaba Pirapadagi Kongjang Handole Hari Nahakogi Award Pinanaba Lautokre Jongtam Swarnalata
Yamabi Devi Ningsing Saite Mana Asi Handak Chahigi Oina Kesi Nandagi Isai Mayeki Lyric Yembobu Hyderabadi Pumnamba Kumaini Haiba Lyric Asida Piragani Hari Hausu Sanabagi Pau. Masigi Sanabagi Pauda Kundarelak Shuba Northeast Games Hayangdagi Manipurna Yumbu Oiduna Kumalapak Men Stadium da Hodolagani Northeast State ki Sikkim Yauna State Nipan ye Sanaroi Singh Amadi Official Singh Asi Kumalapak ta Thongkre Maru Oina Sanaroi Singh New Hostel da Nupa Sanaroi Singh gi aduga Sai Hostel da na Nupi Sanaroi Singh Laikre Athletics, badminton, boxing, football, hockey, judo, table tennis, taekwondo, weightlifting, amadi, wushu masana da tha asigi tarama thoi fauba athoi ehan tanagani. Nupagi football gi oinadi Eastern Ground amadi mapal kangjebung da sanagani aduga nupigi football gi oina Kumalapa Sports Complex ki artificial turf da sanagani. Hayang ahoba numita nupigi football da Manipur amadi Assam ayu ki pung 3 taba matam da sanagani aduga nupagi football gi oina Mizoram amadi Nagaland Mapal Kangjebungda ayuki pung 3 taba matamda sanaragani games asi Manipurna punna taramapalak winner oiba ngamkre anirakna joint winner oikre Kumalapak Man Stadium da hayang nungthilgi pung 3 dagi Chief Minister o Ibobina hodokani PhD Minister A Hemo Chandra amadi Yaski Parliamentary Secretary M Prithviraju saruk yagani. Imphal West District Football Association asinduna Leiden Public Ground da under 12 amadi under 14 gi nupa macha amasung nupi macha gi football development program ama hodokre Haudopagi Thoramadu da Taranipan Suba Sikh Regiment Wiki Commander Major Rajat Imphal West ki Kodongpopi Jilla Parishad L Sarachandra Singha Amadi Association asigi President Esana Thomas Singh Susaruk Yaki Ahum Lak Shuba Ibudau Kagem Bastia Level Open Mugna Championship ki winner Tawulgi Y Bisozin Oikre Maimu Trust na Sinduna Kiamgai Hebo Mokong Playground Chathakiba Mugna Championship adugi Haudopagi Thoramda MP Dr. Mainya MLA Dr. NG Bijoy MLA Karam Tamajid Jilla Parishad MD Abdul Salam Imphal West ki DSP DS Krishna Tombi Amadi Mugna Association ki Secretary M Chorji Susaruyaki Punna Mugna Roy Humfu Marina Saruyaki ba Championship aduda Tawulgi Bisorjina ahanba position taduna lupa lising taragi mana khangabok tagi TS Milana ani suba position taduna lupa lising tare ki mana aduga Kongpal dagi Aruna ahum suba position taduna lupa lising manga gi mana phangkre Eastern gi Indo Stadium da CRPF Inter Battalion Championship pangthokre punna sanaroi tara marina saruyaki ba aduda men's doubles ki final da ke Nogen amadi Amada Thoikre State level 9A side under 14 boys football tournament ki winner WSC Ngarangban Oikre Awang Khunong Mayai Lekai AYDA playground the Chathakiba tournament asigi loisinbagi thoramda MLA W Brazavidu Singha Imphal West ki Jilla Parishad ki Adyaksha Chanambam Bizenti Devi Susarya ki final match aduda WSC Ngarangban SSS Awang Khunong bu penalty da goal taruk manga da thoikibani Pakhang Bahuyan Lalong Sinamsang Pahulasi Kwakachal Mayai Koibigi medal Fanglaba Sanari Singh Amasung Asian Championship ki trial selection da selection Tarolaba Tang Tagi Sanari Singh Opagi Toromama Pangtokre Sinamsang Asigi selection Fanglaba Sanari Taramanga Tha Asigi Taranipanda Jharkhand Gidamag Imphal Thatolagani Hairi Matai Football Ground the Chatharapa 5A side men's state level open soccer tournament ki winner Lucky Star Achan Bigaina Oikre Nauria Yaifa Lamjing Club Matai na Sinduna Chathakiba tournament asida Lucky Star na SGC Kurai Sajole Kaibu goal amasino da Maitiba Piduna winner oikibani tournament asigi resinbagi thoramda Hengang Kendragi MLA N Biren amadi Luang Samong Gram Panchayat ki Pradhan S Kesur Susaruk Yaki All Loktak Lake Areas Farmers Union na Sindrang asi miyam gi oiba mifama ma Thanga Bazaar Singla Community Hall da pangthokre mifama duda Nipco IFSA UPF UNACSO amadi kohal gi luchingba kya na sarya ki Loktak Pata Housing ngami singna thengnari ba khudongcha da kya gi matangda wa ngang ki singna phongdona ki marak thana thabaki pawmu phongbigani Thabaki Pau Pujari. Staff Selection Commission Delhi Police Amadi Central Armed Police Forces ki Sub Inspector Central Industrial Security Force CISF ki Assistant Sub Inspector Amadi
Narcotic Control Bureau NCB की intelligence officer पुन्ना लिसिंगनी चनीनी फुलोगदौरी हारिबा फमसिंग असि ओइना माहिगी थाक Sakhalaba University amadagi bachelor degree oibagalwenena motorcycle amadi car gi driving license paiba musing oigadabani masaki chahi kundagina kungamanga phawgi manungda leiba musing na dakhas tharak payagani competition bi yaruba matam April gi tang taragani thoini hari mathangda Cabinet Secretariat Recruitment 2013 की मतुंगिना Research Officer तरेत Deputy Field Officer Sama Deputy Field Officer ZD हुमुद्रागा तरेत Personal Assistant Group B की post निपुमंगा अमदी Stenographer Group C की post yang kai logadori माही था यामद्राबद Sakhalaba University अमदगी Honors Degree नत्रगना Post Graduate Degree ओगदबनी मसागे चही कुंथ्रा दगी हेंदब म्यूसिंगना लालिबे एप्रिल के तंग तरा तरेत फावगी मनुंगदा दाखा स्पेशल पयागनी हरी Matangda CSF की कांस्टेबल अमदी ड्राइवर पुन्ना लिसिंग अमगा चात्रुक यांखै ग मरी लोगदौरी मसागे से कुनगा माथोयदगिन कुंतरे फावगी मनुंगदा लेबा मियुसिंगना दाखास थारक पयागनी माइगे था यामद्राबदा Sakhalaba बोर्ड अमदगी मैट्रिक पास तौगदबनी कॉम्पिटिशन बि यारोयबा नुमित अप्रैल के तांग तरा क तोकनि हारि Matangda LIC की Assistant Administrative Officer सात्र यांखै लोगदौरी माइगे था Sakhalaba University नत्रगना इंस्टीट्यूशन अमदगी Aggregator चादी यांखै मंगा फंगदुना पास तौबा बैचलर नत्रगना मास्टर डिग्री ओगदबनी मसागे चही कुनगा माथोयदगिना कुंथ्रा फावगी मनुंगदा लेबा मियुसिंगना एप्रिल के तांग अमा फावगी मनुंगदा ऑनलाइन दा रजिस्टर तौबा यागनी मे की तांग 13 अमदी 12 दा इम्फाल दा मसगी परीक्षा पांगथोकनी Mathangda Staff Selection Commission Junior Hindi Translator khara logani hari mai था English नत्रगे हिंदी दा MA ओइबगलवेना BA दा हिंदी ना मेन सब्जेक्ट लोर पोइगदबनी मसगलवेना BEd पास तौगदबनी hari मसाई चही कुंथ्रादगी हेन बयारोय दा खास पिसन में यारो मतम लालिबा तांग तराग मापननी अवांग नोंपोक लमदम gi ओइना तांग कुन गतरु फाव यागनी hari जुनगे तांग अनिदा गुवाहाटी दा परीक्षा पांगथोकनी hari Matakta pankriba tabak ki pausing asigi damakta hena ko pamarul ki damakta babu parada level job center dagi khangbi yagani matangas tabak ki pau pijablojar Handak Manipur Sarkarna More Hospital yauna hospital mari privatization tawgani haikiba thawongbu CPIM Manipur unit na kanna yani daba phongdokre Governor Rota Labor Office asida pangthokiba pawi biphamada unit asigi secretary Sarat Salam na makata na haikibada handak lokhaliba thawong asi mathong huktaba thawong ni health sector asi chakhodabo honabagi mahuta sotharaba sinla thawong ni thawong asina drug ki karbar tawruba kangbu sina black money bu white money onthokna naba thawong ni haina lawi health sector asi lalot pham onthokanu phondokhi Manipur Sarkar ki mathong huktaba thabak se health ki workers sing nupi gi akoi gi civil society sing aduga ISIVS ki mayokta akoi gi tawriba akoi gi health workers sing aduga atai Manipur ki miyam loinamak na masi punna ihaw ama sagatana tingbagi tangai fadaba lai haina CPIM gi magai dagi appeal tawri Koirengai the Second World War matam ge 3-inch motor bomb oiramgani thazaba ma Koirengai the leba Markande fresh water ge sinmi singna nga faba chapata thenarpadagi hengang police sinaduna asopan yaudana CID gi bomb squad na pokhai hankre Ngasi nung tilpung ohum tarakpo matamda second gi traffic island mapada nupi ama accident thokpadagi dakanakre thawdo asi activa amada matai manauga loinana pikliba angang chei anirom suraba amaga tongdura lapada tata Aris na thombadagi thawdo du thokibani Ngasigi ba ingasagi pau pizari ICAR lamphel patagi phongba pau matung ina ngasigi khwaidagi saba degree Celsius kuntare dasming mapan khwaidagi ingba degree Celsius tarani thoi dasming manga nungsita yawba ising managi chang ayuta chada marfudrani thoi nungtilana chada yangkai humdoi nungjugi chang millimeter dasming anini leslok tamaru ba pau mukana pizari World Health Day gi thorom prithvi gi mafam kya da pangthok nabugu Manipur da su pangthok re Assam Rifles masen nomai kapna bada ani sire ama sotuna laikanakre amadi Kuntarelak Shuba Nordic Games hayengdagi punaste nipana saru yaduna Khomanlabak Man Stadium da hodolagani ngasigi da STV ni fizaba pau mata susinjari miyang tabri sumba mukana khurunjari